मैम खुरमजरी पेक न्यूज़ की मनहुन मैम तराम नौसरी ngarang si November तारीख तराम मंगा से मणिपुर की तंपाक की मैटे सिंह ख्वाइदी साउ कुमहई कोइरिबा निगोल साकौबनी अदुग निगोल साकौब से सरा हेलमी खोंजंग ओइना संगसिनखिबा निगोल साकौदबा हारिबा फेस्टिवल असि पुरा तोक्तुना मणिपुर बियाद अवाबा फोंदोपि वाफम लैग्रे मरखिता था तरेत सुजलकलबा हारिबा इथनिक वार इथनिक वायलेंस इन मरम मोरकान तोआन तोआनबा मियोय सिंगदा सैथेंग सैना कया पीरी अदु ngaraang si मणिपुर की तंपाक फमदा साकौना किद्रबसु सुचानपुर की साइटदी कोई कुकी जो ट्राइबल सिंगना असौबा रैली अमा मखोय की मायोक्ता हाइबदी मखोयदा यामना मियोन मिनि चथबगी मायोक्ता असौबा रैली अमा सखिबा लैरे रैली सिदा कोई हारिबा ITLF की स्पोक्स पर्सन अदुगा जनरल सेक्रेटरी मोहन टोम्बिंगना सयोल अनी की ओइबा अल्टीमेटम अमा गवर्नमेंट ऑफ इंडिया दा मखोयना थम्मे मददी मखोय दमता सेपरेट एडमिनिस्ट्रेशन हाइदना मखोयना तालिब डिमांड हजिफाव तालिब डिमांड से मसीदा गवर्नमेंट ऑफ इंडिया मनी गवर्नमेंट मणिपुर ना करीमती येंबीद्रे अदना मखोय ओइबा सेल्फ ओइबा लैंगाक हाइब तारे कोई मखोय मथन येंहिंसरगनी मखोय ओइबा गवर्नमेंट सेमजरगनी अदुगा मसी गवर्नमेंट ऑफ इंडिया ना रिकॉग्नाइज तौगेसु तौसिन तौरोय तौसनो मणिपुर लैंगाकनसु तौगेसु तौरोय तौसनो खोय ओइबा मैटर खुदी मै खुदी येंहिंसरगनी अदुगा मसीदा सेल्फ गवर्नमेंट हाइब तारे होम की एजुकेशन की तोगान तोगान डिपार्टमेंट से मखोय थबक तौरनी हाइबन सिंग वाफम सयोल अनी अल्टीमेटम सिदा मखोयना प्रेस रिलीज दा हाइबदी अदु हारिब अल्टीमेटम सयोल अनी की सेल्फ रूल तौरनी अल्टीमेटम से कोई हजिक थोड़ी बिरांग सिदा याम तराई तराई लौब याब्रा मरमदी करिनो दा सेल्फ अल्टीमेटम ममांग दा सेल्फ अखोय की मखोयना मखोय करे हाय तारे सेपरेट एडमिनिस्ट्रेशन की डिमांड में याम सावन तालिब मरक तोगान तोगान बा होम मिनिस्ट्री की अदुगा इंडिया सेंट्रल लैंगा की ऑफिशियल सिंग लाक्तुना मखोय दुना बा होखिबा नवेम्बर 8 दसु कोई इन होम मिनिस्ट्री की एके मिश्रा कोई ट्राइबल बॉडी लीडर सिंग उनबा अदुगा IB की डिपार्टमेंट की जॉइंट डायरेक्टर याउन असिस्टेंट डायरेक्टर सिंग उनखिबा लैरे वरी साम लैरे तो तोगान तोगान डिमांड सिंग तसु म खनखिबा लैरे डिमांड खरा द खनबदा कोई हेलीकॉप्टर सर्विस पीबे सिंग बा अदुगा मरक सिदा मधु नैनाबदी यारमबदी यारमदबदी कॉलेज ऑटोनोमस पिथोरकपा ऑटोनोमस स्टेटस न पिथोरकपा मयाम सिना मरम मरकान हारिपा डिमांड सिंग अदु फुलफिल तौनो की खोंथांग अमा लाब्रा अदुगा हारिपा अल्टीमेटम से तराई तराई लौब याब्रा हाव वफम नैना नबुदंता कोई इम्पैक्ट न्यूज़ दा लेंसिन बिदिब से हेक थंगना लेंसिन बिदिब से ओजा एडवोकेट पुया तोमसाने प्रेसिडेंट अंबानी हम दोजा तोमसा तराम नौसरी विद मयाइ लेंसिन बिदिब ओजा मैबोन फाउमै प्रेसिडेंट जेलारोंग यूनाइटेड कमिटी मणिपुर ओजा मैबोन तराम नौसरी अदुगा ओम सुबा मताइ दे लेंसिन बिदिबा ओजा डॉक्टर होमेन थांगचम फैकल्टी IGNT URCM ने ओजा होमेन तराम नौसरी ए हम से ओजा होमेन दा लाक्सगे थमजरी वाफम दुनी हारिबा अल्टीमेटम से ममा ngasang थोप स्टेटमेंट दुनी मखोइना मोइगी मोन टोम्बिंग ना कोई वीडियो रिलीज अमा थातोरपा अदुगा मरखिता ममांग दा डेट 9 दा होम मिनिस्ट्री की ऑफिशियल सिंग उनगरे अदि मोइगी पिस्टॉक हाइतारे उनखिबा लैरे अदुगा सदा IV की ऑफिशियल सिंग यावरग लैग्रे इवन मणिपुर लैंगा की बिहुत ओइना DC मसामु यावे सुजापुर DC यावे दबो हाइनरिबो वारिदि ओपनली पखोइना तानबा डिमांड खरा मोइ की यामना ओपन वेबा डिमांड खरा बदि थम्मे हाइदि लाइकिदबसिंग अदुगी मोइगी ग्रेवयार्ड कुंबगी मपतांग द फले अदुबु मयान सिंगरीबो वाफमदि मसी मतुंग तारकपसदा हाइबा दिमिन मंगा तरुंगनि सिदा लाइबा खोइ खोंथांग स्टेप सिंग सिनि मरोइना होय ऑटोनोमस कॉलेज पी बसी मणिपुर सु पी डॉन बॉस्को मराम की ऑटोनोमस पी वी लैरे अदुगा ओरिएंटल कॉलेज ऑटोनोमस पी अद मरक रेवन कॉलेज ऑटोनोमस पिशा स्टेटस याम थना 30 डेज बदुंगदा मणिपुर यूनिवर्सिटी द पीरे हाइतारे नै सिमसी खाइदोंनाबगी दमंगता हेलीकॉप्टर सर्विस अखोइगी सुचानपुर मोरे कांगपोपी पीबे याबे ऑफम लैरे अदना सुमाइना सुम डिमांड सुम तालकपसी तपना तपना मया ममांगददी नखोइ डिमांड पिथोपा हाइबसी मैतै सिंग नत्र कम्युनिटी ने सारोकन न नखोइ तमदम तालो तमदम पीगे हाइम सिंग ऑफम लैना बजाला दना मनुंग करी चेल चेलेगे हाइबा ऑफम सिंग दरी कमाइ थमिनी कमाइ उइ हाइबा अहानबदा थमलै बसी अखोइगी ngसाइगी कुइना था तरेत फाजलाबा हेंजलाबा सिगी रांग असिदा अखोइगी करी हाइतार एग्रीमेंट अखोइगी अग्रीप ओइरबा पार्टी कुकी जोगी हाइजबा तारे मोइ लमजिंग रिबाइ TLF कोटु न चिंगबा मयाम अमा लेरै बजे अखोइना नोट ऑफ फ्रस्ट्रेशन हाइबदि खितंग मोइदसु अखोइगी तफम खंगतबा अदुगा करम माइकैदा चंगजनजिगी हाइबगी अखोइ पलेफम खंगदबा मा लाकदौना तौवी हाइबा अदुमा हंदकी एक्सप्रेशन जिदगी अखोइ उबा ngамजे हाइबदि लेजिटिमेटली कॉन्स्टिट्यूशनली सेल्फ रूल हाइबसे थोइदोकना लीगली इंडिया की संविधान दा यावबा लेते अदुगा करिगुमा इंटरनेशनल बॉडी अमा लेबा तारबदि यस सॉवरेन नत्रगन इंडिपेंडेंट होइबगी अतोपा थर्ड पार्टी कंट्री अमना रिकॉग्नाइज तौरबा कांदा ख
ꯃꯈꯣꯏꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯒꯤ ꯑꯃꯗꯤ ꯂꯩꯖꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯁꯤꯗꯗꯤ ꯑꯜꯇꯤꯃꯦꯠꯂꯤ ꯃꯥꯅ ꯇꯥꯜꯂꯛꯏꯕ ꯄꯣꯠꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕꯥꯏꯟꯗꯤꯡ ꯑꯃ ꯂꯩꯔꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯍꯣ ꯍꯣꯕꯗꯧꯅ ꯎꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯃꯗꯨꯃꯛꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯁꯤꯗ ꯏꯠꯁ ꯑꯦ ꯚꯦꯔꯤ ꯍꯣꯂꯣ ꯀ꯭ꯂꯦꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯗꯤ ꯇꯣꯇꯦꯜꯂꯤ ꯀꯃꯥꯏꯅ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯁꯦꯄꯔꯦꯠ ꯇꯧꯅꯔꯛꯄ ꯀꯥꯟ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯅ ꯁꯦꯜꯐ ꯔꯨꯜ ꯑꯃ ꯂꯩꯕ ꯀꯥꯟꯁꯤꯗ ꯂꯩꯔꯤꯕ ꯒꯕꯔꯟꯃꯦꯟꯠꯀꯤ ꯑꯦꯁꯦꯠ ꯃꯌꯥꯝ ꯑꯃ ꯌꯦꯟꯅꯒꯗꯕ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁꯦꯁ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯩꯔꯤꯕ ꯄꯨꯂꯤꯁꯀꯤꯅꯤ ꯈꯪꯗꯦ ꯁꯤꯚꯤꯜꯒꯤꯅꯤ ꯈꯪꯗꯦ ꯏꯚꯟ ꯏꯟꯀ꯭ꯂꯨꯗꯤꯡ ꯅꯪꯒꯤ ꯂꯤꯒꯦꯜꯒꯤꯅꯤ ꯈꯪꯗꯦ ꯂꯩꯔꯤꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯃꯦꯟ ꯄꯥꯋꯔꯁꯨ ꯌꯦꯟꯅꯕ ꯂꯥꯛꯈꯤꯒꯅꯤ ꯑꯦꯁꯦꯠ ꯌꯦꯟꯅꯔꯛꯈꯤꯒꯅꯤ ꯂꯝꯒꯤ ꯗꯤꯃꯥꯔꯀꯦꯁꯟꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯕ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯇꯧꯔꯛꯏꯕꯁꯤ ꯅꯝꯕꯔ ꯋꯥꯟ ꯏꯠꯁ ꯑꯦ ꯍꯣꯂꯣ ꯀ꯭ꯂꯦꯝ ꯑꯗꯨꯒ ꯁꯦꯀꯦꯟꯂꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯗꯤ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯦꯅꯤ ꯑꯥꯔꯇꯤꯀꯜ ꯑꯃꯠꯇꯅ ꯁꯤꯒꯤ ꯔꯦꯀꯒꯅꯥꯏꯖꯦꯁꯟ ꯄꯤꯗꯕꯅꯤꯅ ꯃꯥꯒꯤ ꯂꯤꯒꯦꯜ ꯕꯥꯏꯟꯗꯤꯡꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯠꯅꯒꯅꯤ ꯍꯥꯏꯕꯗꯨꯃꯁꯨ ꯑꯣꯏꯊꯣꯛꯇꯕꯗꯧꯅ ꯇꯧꯔꯤ ꯕꯠ ꯄꯔꯍꯦꯞꯁ ꯏꯟꯗꯤꯌꯟ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯄꯦꯁꯦꯜ ꯁꯦꯁꯟ ꯑꯃ ꯐꯝꯂꯒ ꯃꯈꯣꯏꯁꯤ ꯇꯥꯜꯂꯛꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯅꯠꯇ꯭ꯔꯒꯅ ꯁꯦꯜ ꯔꯨꯜ ꯑꯃ ꯇꯣꯇꯦꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯟꯃꯦꯟꯠꯗꯒꯤ ꯀꯠ ꯑꯣꯐ ꯇꯧꯔꯦ ꯍꯥꯏꯕꯁꯤꯒꯤ ꯁꯤꯒꯤ ꯑꯌꯥꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯁꯤꯅ ꯄꯤꯗ꯭ꯔꯤꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯈꯣꯏ ꯇꯪ ꯇꯥꯕꯗꯨꯃꯗꯤ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯣꯏꯊꯣꯔꯛꯀꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯂꯩꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥꯒꯤ ꯏꯂꯦꯛꯁꯟꯁꯦ ꯀꯨꯏꯁꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ 2024 ꯍꯥꯏꯕꯁꯤ ꯌꯥꯝ ꯉꯟꯅꯁꯨ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒꯤ ꯑꯃꯁꯨ ꯏꯂꯦꯛꯁꯟ ꯔꯦꯂꯤꯅꯆꯤꯡꯕ ꯀꯦꯝꯄꯦꯟꯅꯆꯤꯡꯕꯁꯨ ꯍꯧꯅꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯍꯣꯜ ꯏꯟꯗꯤꯌꯥꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯦꯔꯤꯌꯟ ꯃꯌꯥꯝꯁꯤꯒꯤ ꯏꯅꯔꯖꯤꯁꯦ ꯀꯔꯣꯝꯗ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯦꯁꯟ ꯑꯃꯒꯗꯤ ꯐꯣꯡꯉꯛꯄ ꯌꯥꯔꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯩ ꯁꯤꯒꯤ ꯃꯇꯥꯡꯁꯤ ꯑꯣꯖꯥ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯌꯦꯡꯕ ꯇꯥꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯥ 7 ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯛꯈꯥꯏꯔꯤꯁꯤꯀꯣ ꯃꯁꯤ ꯃꯆꯦꯠ ꯃꯆꯦꯠ ꯍꯧꯔꯛꯄ ꯑꯩꯈꯣꯏꯗ ꯈꯟꯅꯕ ꯍꯧꯕꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ ꯀꯌꯥ ꯀꯧꯕ꯭ꯔꯨꯗ ꯇꯧꯔꯛꯄ ꯊꯥꯡꯖꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯀꯧꯅꯨ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯩ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯃꯤꯇꯩ ꯇꯥꯟꯊꯣꯛꯄ ꯍꯧꯔꯛꯄ ꯇꯞ ꯇꯞꯅ ꯃꯁꯤ ꯍꯧꯈ꯭ꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕ ꯃꯇꯝꯗ ꯊꯣꯛꯂꯛꯈ꯭ರೆ ꯃꯣꯔꯦꯗ ꯃꯤꯇꯩꯗ ꯌꯥꯝ ꯀꯟꯅ ꯑꯦꯇꯦꯛ ꯇꯧꯕꯁꯤ ꯆꯍꯤ ꯌꯥꯝꯃꯦ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯛꯄꯁꯦ ꯅꯍꯥꯟ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥ ꯄ꯭ꯔꯣꯐꯦꯁꯔ ꯀꯩꯅꯣꯅ ꯅꯥꯎꯔꯦꯝꯒꯤ ꯑꯣꯖꯥꯁꯨ ꯍꯥꯏꯈꯤꯕ ꯃꯩ ꯊꯦꯡꯅꯩ ꯀꯃꯥꯏꯅ ꯍꯥꯏꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯉꯟꯕ ꯃꯇꯝꯗ ꯀꯨꯀꯤ ꯖꯣꯃꯤ ꯍꯥꯏꯗꯅ ꯂꯥꯏꯔꯤꯛ ꯑꯃ ꯐꯣꯡꯒꯦ ꯇꯧꯕ ꯃꯇꯝꯗ ꯀꯨꯀꯤ ꯀꯥꯡꯕꯨ ꯂꯥꯛꯑꯒ ꯊꯤꯡꯉꯦ ꯍꯥꯏꯗꯅ ꯃꯗꯨ ꯑꯩꯈꯣই ꯀꯨꯀꯤꯁꯦ ꯖꯣꯃꯤ ꯍꯥꯏꯕꯤꯔꯦ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯗꯨ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯅꯦꯕ ꯍꯧꯖꯤꯛ ꯍꯧꯔꯝꯕ ꯂꯥꯟꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯍꯤ 5ꯒꯤ ꯃꯇꯨꯡꯗ ꯍꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯁꯤ ꯑꯗꯨꯅ ꯑꯩꯅ ꯎꯕ ꯃꯤꯠꯌꯦꯡꯗꯗꯤ ꯃꯁꯤ ꯀꯨꯏꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯀꯨꯀꯤ ꯈꯔꯅ ꯃꯗꯨ ꯃꯇꯝ ꯋꯥꯠꯂꯤ ꯍꯥꯏꯗꯅ ꯃꯗꯨ ꯊꯤꯡꯕ ꯃꯥꯜꯂꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯧꯖꯤꯛ ꯀꯩꯅꯣꯗꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯄꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇꯁꯨ ꯍꯥꯏꯈ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯩꯈꯣꯏ ꯅꯩꯅꯕ ꯂꯣꯏꯔꯦꯀꯣ ꯀꯨꯀꯤꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯁꯤ ꯃꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯃꯄꯥꯟꯗꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯑꯣꯏꯅ ꯆꯪꯉꯒ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯃ ꯄꯤꯌꯨ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯔꯤꯒꯨꯝꯕ ꯖꯒꯥ ꯑꯃꯠꯇꯗ ꯆꯠꯅꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯤꯕ ꯑꯃ ꯂꯩ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯀꯥꯔꯠꯁꯦ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯥꯔꯠ ꯑꯦꯖ ꯋꯦꯜ ꯑꯦꯖ ꯖ꯭ꯌꯨꯋꯤꯁ ꯀꯥꯔꯠꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤꯗ ꯇꯧꯔꯤꯕ꯭ꯔꯥ ꯏꯖꯔꯦꯜꯒꯤꯁꯦ ꯇꯧꯔꯤꯁꯤꯅꯦꯗ ꯄꯦꯂꯦꯁꯇꯥꯏꯟꯒꯤꯗ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯖꯤꯜꯂꯦ ꯀꯣ ꯄꯦꯂꯦꯁꯇꯥꯏꯟ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯃꯗ ꯌꯥꯁꯔ ꯑꯔꯥꯐꯠ ꯂꯩꯔꯤꯉꯩꯗ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯑꯗꯒꯤ ꯏꯟꯗꯤꯌꯥꯅꯕꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯕꯨ ꯃꯗꯨꯗ ꯃꯣꯏ ꯀꯩꯅꯣꯁꯦ ꯃꯐꯝ ꯑꯃ ꯄꯤꯔꯦ ꯄꯤꯕꯗꯒꯤꯗꯤ ꯃꯊꯪ ꯇꯧꯗꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯍꯥꯏꯕꯁꯦ ꯒꯖꯥ ꯍꯥꯏꯕꯁꯤ ꯃꯨꯠꯊꯠꯂꯒ ꯃꯈꯣꯏ ꯉꯥꯛꯇꯒꯤ ꯑꯣꯏꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯑꯦꯛꯁꯄꯥꯟꯁꯟꯅꯤꯁ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯊꯣꯛꯂꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯈꯣꯏꯒꯤ ꯀꯥꯔꯠ ꯁꯤꯖꯤꯟꯅꯔꯤꯕ ꯀꯨꯀꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯏꯅ ꯌꯨꯅꯥꯏꯇꯦꯠ ꯅꯦꯁꯟꯁꯇ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯁ꯭ꯇꯦꯠ ꯑꯃ इजराइल को मखोगी जीव्स की स्टेट अमा सेमसी हाबगी पोछि लाबने सी लाप मतमसिदा अखोई इंडिया गवर्नमेंट सु याद्रे मणिपुर गवर्नमेंट सु याद्रे हारगा मोय लाब मतुंगदा हनबगी मुहुता अनौ एजेंडा हापचलैसे राइट सिना अखोई चिंगनरे डिस्कशन सु हाइनिंगदे मसी सेंग हारगदि ओइरोइदबा सुम ngang लेबसिदको आई मसीगी दाय कन थमजगी अखोई इंडिया गवर्नमेंट की हजि हारिब मोइन सेफ रूल तोरनी हा दुगा तोरनी लंगांगनी पुनम अस्ति आइसु असai हाइबदो अखोई गवर्नमेंट ऑफ इंडिया की द अखोई जुरिडिक्शन लेतेबा कॉन्स्टिट्यूशन की मखादा बाउंड तोरगा यूनियन ऑफ स्टेट की लेइबनी मसिदा
ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯣꯏꯅ ꯈꯨꯁꯤ ꯂꯥꯛꯁꯤ ꯇꯧꯕ ꯔꯨꯜ ꯑꯣꯐ ꯂꯣ ꯃꯁꯛ ꯈꯪꯂꯛꯇꯕ ꯔꯨꯜ ꯂꯩ ꯍꯥꯏꯕꯁꯨ ꯇꯥꯛꯇꯕ ꯏꯟꯗꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯨꯝ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯁꯥꯏꯗ ꯊꯝꯃꯣ ꯍꯥꯏꯔꯒꯗꯤ ꯃꯁꯤ ꯀꯔꯤ ꯀꯨꯀꯤꯁꯤꯡꯁꯤꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ 2 weeks ꯑꯣꯇꯣꯃꯦꯇꯟ ꯄꯤꯔꯒ ꯁꯤꯗ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯣꯅꯔꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯈꯜ ꯑꯅꯤ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯣꯏꯔꯣꯏ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯑꯗꯨꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯨ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯉꯥꯡꯕꯅꯤ ꯃꯁꯤ ꯉꯥꯡꯍꯜꯂꯤꯁꯤ ꯀꯅꯥꯅꯅꯣ ꯑꯩꯈꯣꯏ ꯊꯤꯕ ꯑꯃ ꯆꯪꯉꯦꯕ ꯀꯅꯥꯅ ꯌꯥꯔ ꯉꯥꯡꯉꯤꯅꯣ ꯀꯥꯏꯅ ꯀꯨꯀꯤꯁꯤꯡ ꯃꯊꯟꯗꯒꯤ ꯊꯣꯛꯑꯒ ITRF-ꯀꯤ ꯂꯤꯗꯔꯒꯤ ꯃꯥ ꯃꯊꯟꯗꯒꯤ ꯑꯣꯄꯤꯅꯤꯌꯟ ꯉꯥꯡꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯆꯤꯡꯅꯕꯗꯤ ꯀꯅꯥꯅ ꯕꯦꯛ ꯇꯧꯏ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯤꯠ ꯁꯥꯍꯅ 3 days ꯚꯤꯖꯤꯠ ꯇꯧꯔꯝꯃꯦ ꯃꯗꯨ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯤꯅꯣ ꯃꯗꯨꯗ ꯑꯩꯈꯣꯏ ITRF-ꯁꯤꯡ ꯀꯨꯀꯤꯒꯤ ꯂꯤꯗꯔꯁꯤꯡ ꯎꯅꯈꯤ ꯃꯗꯨꯒꯤ ꯐꯣꯜ ꯀꯩ ꯂꯩ ꯑꯗꯨꯒꯤ ꯄꯤꯁ ꯂꯥꯛꯈꯤ ꯑꯗꯨꯒꯤ 3 days ꯚꯤꯖꯤꯠ ꯇꯧꯕꯒꯤ ꯐꯣꯜ ꯍꯧꯖꯤꯛꯐꯥꯎ 7 months ꯆꯠꯊꯔꯤꯁꯤ 3 days ꯚꯤꯖꯤꯠ ꯇꯧꯕꯒꯤꯅꯦꯅ ꯑꯩ ꯂꯧꯅꯤꯡꯉꯤ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ AK ꯃꯤꯁ꯭ꯔꯥꯅ ꯑꯃꯨꯛꯀ ꯊꯣꯛꯂꯛꯑꯦ ꯚꯤꯖꯤꯠ ꯇꯧꯔꯦ ꯑꯗꯨꯒ ꯃꯥ ꯁꯤꯁꯤꯄꯨꯔꯗ ꯂꯤꯗꯔ ꯃꯌꯥꯝ ꯎꯅꯔꯦ ꯎꯅꯕꯗꯨꯗꯒꯤ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯑꯥꯎꯠꯀꯝ ꯀꯩ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯗꯨꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯦꯐ ꯔꯨꯜ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯁꯦꯐ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯒꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯒ ꯁꯨꯝ ꯗꯥꯏꯔꯦꯛꯂꯤ ꯅꯠꯇꯕ ꯁꯨꯝ ꯃꯥꯜꯂꯛꯄ ꯀꯣꯔꯦꯁꯄꯣꯟꯗꯤꯡ ꯑꯣꯏꯔꯛꯄꯗꯣ ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣ ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏ ꯇꯥꯟꯅꯕ ꯌꯦꯡꯉꯒ ꯁꯦꯟꯇꯔꯅ ꯄꯨꯊꯣꯛꯆꯔꯒ ꯀꯩꯅꯣꯝ ꯃꯈꯜ ꯈꯟꯅꯒꯦ ꯄꯦꯀꯦꯖ ꯑꯣꯏꯔꯒꯁꯨ ꯅꯣꯏ ꯗꯤꯃꯥꯟ ꯇꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯩ ꯄꯤꯅꯤ ꯅꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯈꯟꯅꯒꯗꯕꯅꯤ ꯗꯤꯃꯥꯟ ꯇꯧꯔꯛꯑꯣ ꯑꯁꯤꯒꯨꯝꯕ ꯐꯥꯎ ꯍꯥꯏꯔꯝꯕꯁꯨ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯃꯑꯣꯡꯗꯨꯅ ꯍꯦꯛ ꯊꯣꯛꯄꯗ ꯑꯗꯨꯝ ꯇꯧꯔꯛꯄ